ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯂꯪꯅ ꯆꯦꯟꯕ ꯐꯖꯔꯕ ꯃꯐꯝꯗ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯈꯝꯕꯅ ꯄꯥꯜꯂꯝꯃꯤ. ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ. ꯁꯅꯥꯔꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯌꯥꯝꯅ ꯆꯝꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯈꯛꯅꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯄꯤꯁꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅꯤ. ꯃꯈꯣꯏꯗ ꯂꯧ ꯇꯥꯟꯅꯗꯨꯅ ꯇꯣꯃꯥꯜꯕꯨ ꯃꯥꯏꯕꯤ ꯂꯩꯍꯥꯎꯒ ꯇꯥꯟꯅꯗꯨꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯀꯌా ꯑꯃ ꯅꯥꯍꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ. ꯇꯣꯃꯥꯜ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯁꯛꯅ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯎꯟꯕꯤꯔꯝꯃꯤ. ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯃꯥꯕꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯍꯤꯡꯈꯤ. ꯁꯅꯥꯔꯩ ꯄꯤꯁꯛ ꯍꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯃꯨꯠꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯦꯞꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ. ꯕꯤꯗꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ. ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯦ. ꯑꯩꯅ ꯐꯤ ꯁꯥꯕ ꯑꯁꯤꯅ ꯏꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗꯦ. ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ? ꯏꯃꯥꯒꯤ ꯁꯅꯥꯔꯩ, ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯇꯣꯛꯑꯣꯅꯦ. ꯐꯤ ꯁꯥꯕꯕꯨ ꯅꯪꯅ ꯑꯁꯨꯝꯅ ꯊꯦꯡꯅ ꯁꯥꯔꯤꯕꯁꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ. ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯊꯋꯥꯏꯅꯤ. ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯐꯤꯁꯦ ꯂꯣꯏꯒꯗꯕ ꯈꯔꯗ ꯉꯥꯏꯔꯦ. ꯃꯁꯤꯃꯇ ꯂꯣꯏꯁꯜꯂꯝꯃꯒ ꯇꯣꯛꯑꯒꯦ. ꯅꯨꯡꯉꯥꯏꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯕ ꯐꯥꯎꯕ ꯁꯪꯖꯗ꯭ꯔꯕꯅꯤꯗꯣ. ꯅꯃꯥ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯤꯛ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ. ꯏꯃꯥ, ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯕꯤꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ. ꯑꯗꯨꯅ ꯏꯃꯥ ꯄꯣꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ. ꯁꯅꯥꯔꯩꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕ ꯃꯇꯧ ꯑꯃꯠꯇ ꯎꯠꯂꯝꯗꯦ. ꯃꯃꯥꯒꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯁꯅꯥꯔꯩꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ. ꯁꯅꯥꯔꯩ, ꯅꯪꯕꯨ ꯐꯤ ꯁꯥꯔꯤꯔꯣ? ꯍꯣꯏ ꯏꯆꯦ, ꯀꯥꯈꯠꯂꯛꯑꯣ. ꯁꯤ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ. ꯁꯅꯥꯔꯩ, ꯅꯪꯗꯤ ꯐꯤꯒꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯕ ꯍꯩꯈ꯭ꯔꯦꯗ. ꯑꯗꯨꯕꯨ ꯅꯪꯕꯨ ꯐꯤ ꯁꯥꯕꯁꯤꯕꯨ ꯇꯣꯡꯂꯤꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ? ꯏꯆꯦ, ꯈꯔꯗꯤ ꯇꯣꯡꯉꯤ. ꯑꯗꯨꯕꯨ ꯐꯤ ꯑꯃ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯤ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯆꯦꯡꯗꯤ ꯋꯥꯟꯗꯕ ꯌꯥꯗꯕꯅ ꯐꯤ ꯁꯥꯕ ꯂꯣꯏꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯏ. ꯍꯣꯏꯅꯦ, ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯁꯨ. ꯅꯆꯦꯁꯨꯅꯦ ꯌꯥꯝꯅ ꯂꯩꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯦ. ꯑꯗꯣ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯅꯠꯇꯕ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯣꯗꯅ. ꯏꯆꯦ, ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯣꯡꯃꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯦꯞꯇꯅ ꯁꯦꯜ ꯐꯪꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯦ, ꯑꯗꯨꯒꯤꯕꯣ ꯋꯥꯔꯨꯅꯨꯁꯦ, ꯅꯆꯦ ꯍꯥꯏꯕꯤꯒꯦ. ꯅꯪꯅꯦ ꯁꯝ ꯌꯣꯟꯕ ꯆꯠꯂꯣ. ꯁꯝꯕꯨ ꯀꯔꯝꯅ ꯌꯣꯟꯒꯗꯧꯔꯤꯕꯅꯣ ꯏꯆꯦ? ꯏꯆꯦꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯁꯝ ꯌꯣꯜꯂꯝꯃꯤ. ꯁꯦꯜ ꯌꯥꯝꯅ ꯐꯪꯈ꯭ꯔꯕꯖꯥꯠꯅꯤ. ꯍꯧꯖꯤꯛꯇꯕꯨ ꯅꯇꯩꯅ ꯌꯥꯗꯕꯗꯒꯤ ꯇꯣꯛꯄꯅꯤ. ꯁꯝ ꯌꯣꯟꯕ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯁꯝ ꯐꯕ ꯑꯃꯗꯒꯤ ꯁꯝ ꯀꯛꯇꯨꯅ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯅ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯗꯨꯅ ꯌꯣꯟꯒꯗꯧꯔꯤꯕꯅꯤ. ꯏꯆꯦ, ꯑꯩꯗꯤ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯐꯖꯅꯁꯨ ꯈꯪꯗꯦ. ꯍꯩ, ꯏꯆꯦꯅ ꯇꯝꯕꯤꯒꯅꯤꯅꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯁꯤꯅ ꯁꯤꯟꯕꯤꯗꯨꯅ ꯁꯝ ꯂꯂꯣꯟꯕꯒꯤ ꯂꯝꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ. ꯁꯅꯥꯔꯩ ꯃꯍꯩ ꯇꯝꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ. ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯥꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯤꯒꯤ ꯃꯁꯝ ꯐꯕꯁꯤꯡꯒꯤ ꯃꯁꯝ ꯀꯛꯇꯨꯅ ꯐꯖꯔꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯌꯣꯜꯂꯤꯕ ꯐꯖꯔꯕ ꯃꯁꯝꯁꯤꯡ ꯑꯗꯨꯕꯨ ꯂꯩꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯄꯗ ꯍꯥꯞꯅꯗꯨꯅ ꯀꯦꯔꯒ ꯆꯠꯅꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯁꯝ ꯌꯣꯟꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯁꯦꯜ ꯀꯌా ꯑꯃ ꯇꯥꯟꯁꯤꯟꯕ ꯑꯁꯤꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ. ꯃꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯕꯤꯗꯥꯁꯨ ꯃꯁꯥ ꯀꯟꯈꯠꯂꯛꯂꯝꯃꯤ. ꯏꯃꯥ, ꯅꯆꯥꯅ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ. ꯁꯅꯥꯔꯩ, ꯏꯃꯥꯁꯨ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ಚꯠꯆꯠꯇꯨꯅ ꯃꯁꯝ ꯌꯣꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯅꯦ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃ ꯐꯝꯂꯕꯗꯤ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯇꯨꯅ ꯂꯩꯔꯒꯗꯕꯅꯤ. ꯍꯣꯏ ꯏꯃꯥ. ꯁꯅꯥꯔꯩꯅ ꯇꯥꯟꯖꯕ ꯁꯦꯜ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃ ꯂꯩꯗꯨꯅ ꯐꯝꯕ ꯍꯧꯖꯔꯝꯃꯤ. ꯁꯅꯥꯔꯩ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯁꯝ ꯀꯌా ꯑꯃ ꯁꯦꯝꯂꯝꯃꯤ. ꯁꯅꯥꯔꯩꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯂꯩꯅꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒ ꯈꯪꯅꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯍꯧꯔꯝꯃꯤ. ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯃꯌꯨꯝ ꯃꯀꯩ ꯂꯩꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥꯒ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤ ꯎꯕꯗ ꯄꯤꯁꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯃꯕꯨꯛ ꯐꯠꯇꯕꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯂꯛꯄ ꯍꯦꯟꯃꯟꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯏꯇꯩꯃ, ꯅꯅꯥꯎ ꯄꯤꯁꯛ ꯂꯥꯛꯆꯔꯤꯌꯦ. ꯄꯤꯁꯛ, ꯅꯇꯩꯕ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ? ꯏꯇꯩꯃ, ꯅꯅꯥꯎꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ. ꯅꯅꯥꯎꯕꯨ
apangpani khaduna amukta ngakpiyu. Pisak, natayba na nakoyda karisu nungaitaba pendaba laite. Itaybagi wahayse tabada nanaw yamna penjare. Ado itayba hoyda hada khangawdana paisa khangba paikhalaysibu kariga tawbazara. Itayba haidi nanaw aykoysu sufam khangdabada ngawri. Jeng phawba janigai laisilaktre. Aduna yaradi itayba punna chakhotbinadaba takpiru. Ibuko si aykoyda mibada magamlaklibase ichanupi Sanarei mapandagini. Sanarei nabu kari tawduna si phibamda yoraklibanu. Sanarei da sam lalonbadagi asumna paisa paiba mi ama oiraklibani. Oh, itayba aduni yam phare. Hayengba aigi ichanupi asangbibu machegi manakta puraktuna. Masu sel khara thokjanaba yawhalagi. Madudi yamna phaba wani karino. Itayba nanaw mu chacharukhige. Pisak bidadagi wari pupa tathoklaba matungda yamna thuna mayumda hanki. Iba hauji thokibadubu kaka pisak natro. Mali beba. Kaka na kari hairablibadu iba. Beba. Nakoi kaka hoido hojikti ya ware hai. Aduna asangbibu hayengdagi nangapuna sabyo bidaba yawhangi hairabide. Oh, adudi ya phari. Aisu ithanda tawbase wakal pathapam khangde. Asangbi laklagadi ichil inawpuna tawbidaradi hena sunungairani. Sanarei mama bachagi thamoida pisak hoibu yamna nungsijarabe. Ibung manung oibagi minusi phawrabe adubu pisak hoidi makhoiki ibungbu mang taknanabata honaduna leirabe. Pisak mayum yobaga magi nupi kauduna hairabe. Hai, tharo, nachanupi asangbidi. Moi pabo, tumbaga haugadri. Kari tawrabage. As, numit yuglasi pawbuda haugadriba. Migi machana suba noma kanba. Haujidi baran laiba mi ama oiba ngamkri. Aduga aikoigi icha amata yaujabi asida suningnabi ama oiri. Moi baba, karino icha nupi asida kangbiriba aduba. Icha ase amata yaujabi. Wahalbaga yapote. Mana haugadingba matamda haugachatsanu. Hai, baba, tumbadi kaidine. Adubu aikoigi yeknaba oiriba itayba hoida paisa paikhalakpa asidi haifam khangdana saunigine. Moi babungbu nataybaga unaruridubu lemna hanbiraklabra. Karige, ainabu lemna halakadoribado. Hayengdagi Sanarei manakta aikoigi asangbi ase magi thabak aduda yaholugadoribani. Moi babungidudi ichanupi asibu Sanarei bidai oihalugi sidine. Haiba, baba, tangse othoknasu wakhal yaudinako. Sanarei manakta matham khara tawsinaduna yausida halaga. Sanarei da tawbu khudingmak asangbida khangdoklaga. Magi tonganba potpham ama thok hanglabadi mama machadi lairabibu olaedana. Haiba, moi babo, madudi yam phaba wani. Ai ichanupi da hairurage. Asumna pisaki imung manungna Sanarei mama machabu awafamda chingthanaba khadarabe. Ibeba, napada siliba thabak ase yam phaba wani. Aduna nang hayengbu chatuna yaururo. Adugane nangi haunabi pangsauda saubuda tawruduko. Nungsidrabasu nungsiba saduna. Nama chawbigado harau harau kau ngangdana taw. Nachegado fajana loinau koibagi beba. Hoi ma, aibu angang machadawna aina punama phananaba tawgani. Haujikti mama machado awabata halage. Maduridana ichasidi tawgadabani. Thebduna nachedagi khangba yaba khangdora. Adugane makhoigi punphabadugi manakta nangi ama kok hangnadabani. Ibagi ibanabi kaya amada pau chenba haururabani. Ichagi punphamda changaknaba haidana. Hoi ma, imasu mi khomba hawiru. Mathangi numita asangbi Sanarei potphamda laktuna yaurami. Sanarei na asangbibu magi samsembagi mawong pumnamak phajana tambirami. Adubu asangbidi Sanarei na tamne haibagi wani. Makokta karisu hapchinba ngamlamde. Potpham aduna thabak mana ama phawba yaudana. Machena thabak tawraga phamduna ningaidana leirami. Sanarei na nungti numit khudingi magi paisa khaibirami. Ije, ngasidi paisado khara yamna biro. Aigi paisa changgadaba khara leiri. Kaya changgadabadune asangbiya. Ije, khara yamna changgadi. Yaradi khara yamna bibiro. Ayabu singasu singjaraki. Asangbi singladrabasu yari. Inauna lobabu iche kaisu khandi. Sing, ngasigi tariba paisa singase nang puro. Asangbina them Sanarei paisa lakthoktuna bakoigi imung ado nungaida khongai chalaga jarami. Ibagi asangbi haujikti nangi punpham anouba ama hangnanaba tawrasi. Aduga nachegi punphamda changgadaba mising ado nangna kaushinduna nangonda changhallu. Babo, nacha asangbini. Nachana tawbado yengbiyu. Ichegi punphamda kanamata changhallu. Maduni makhoigi mama macha asida kaksi sikhraga peladabani.
ꯑꯗꯨꯅꯅꯦ ꯅꯪ ꯉꯁꯤꯗꯒꯤ ꯅꯆꯦ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁꯦꯜ ꯈꯔꯒ ꯂꯧꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯕꯒꯤ ꯁꯦꯜ ꯁꯨꯔꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯪꯕꯤ ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯐꯕꯤ ꯁꯥꯗꯨꯅ ꯃꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯥꯆꯧꯕꯤꯗꯤ ꯅꯁꯥ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯥꯆꯧꯕꯤ ꯍꯣꯏꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯕꯅꯤꯅ ꯑꯋꯥꯕ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ ꯑꯁꯪꯕꯤ ꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯅꯈꯣꯏ ꯋꯥꯕ ꯌꯥꯗꯦ ꯅꯪꯕꯨ ꯅꯆꯦꯅ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯄꯤꯕꯗꯨꯕꯨ ꯀꯣꯟꯅꯗ꯭ꯔꯕ꯭ꯔꯅꯦꯍꯦ ꯃꯥꯆꯧꯕꯤ ꯀꯣꯟꯅꯗꯦꯗ ꯆꯦꯡꯕꯨ ꯋꯥꯠꯒꯗ꯭ꯔꯥ ꯃꯅꯥ ꯃꯁꯤꯡꯕꯨ ꯂꯩꯒꯗ꯭ꯔꯥ ꯅꯄꯥꯗꯨꯕꯨ ꯂꯧ ꯎꯗ꯭ꯔꯕꯔꯣ ꯂꯧꯒ ꯃꯤꯉꯣꯟꯗ ꯌꯣꯟꯈ꯭ꯔꯦ ꯃꯥꯆꯧꯕꯤ ꯍꯧꯖꯤꯛꯁꯨ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯃꯥꯏꯕꯤ ꯑꯃꯇ ꯀꯧꯗꯨꯅ ꯌꯦꯡꯍꯟꯒꯦ ꯇꯧꯕꯁꯨ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯪ ꯉꯁꯥꯏꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯃꯥꯆꯧꯕꯤ ꯆꯠꯄꯤꯔꯨꯔꯅꯨ ꯋꯥꯗꯅꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯏꯆꯦꯗ ꯉꯁꯤꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯒ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯒꯦ ꯍꯩ ꯍꯣꯔꯦꯟ ꯉꯥꯏꯕ ꯌꯥꯗꯦ ꯑꯩ ꯅꯆꯦ ꯀꯧꯒꯦꯀꯣ ꯃꯤꯅꯥꯅ ꯃꯆꯥ ꯁꯅꯥꯔꯩꯕꯨ ꯀꯧꯗꯨꯅ ꯑꯁꯪꯕꯤꯗ ꯁꯦꯜ ꯄꯤꯍꯜꯂꯝꯃꯤ ꯑꯁꯪꯕꯤ ꯅꯪꯕꯨ ꯏꯗꯣꯝꯆꯥ ꯉꯝꯍꯧꯗꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯁꯦꯁꯦ ꯁꯦꯜꯁꯦ ꯄꯨꯔꯨ ꯋꯥꯠꯂꯒꯁꯨ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯣꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯪꯕꯤꯅ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯃꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯃꯥ ꯃꯆꯥꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯐꯠꯇꯕ ꯈꯟꯕ ꯂꯩꯔꯝꯗꯦ ꯁꯅꯥꯔꯩ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯝꯃꯤ ꯃꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯄꯤꯁꯛꯀꯤ ꯏꯃꯨꯡꯅ ꯁꯅꯥꯔꯩꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯁꯅꯥꯔꯩꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛ ꯅꯛꯅ ꯄꯣꯠꯐꯝ ꯑꯃ ꯍꯪꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛ ꯅꯛꯅ ꯍꯪꯂꯛꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯑꯁꯪꯕꯤꯒꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯈꯪꯖꯔꯝꯗꯦ ꯁꯅꯥꯔꯩꯅ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯤꯁꯛ ꯑꯃꯗꯤ ꯑꯁꯪꯕꯤꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯒꯤ ꯄꯣꯠꯐꯝꯗ ꯌꯥꯎꯔꯔꯣꯏ ꯍꯩꯃꯥ ꯑꯁꯪꯕꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯤꯗꯤ ꯕꯦꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯪꯒꯤ ꯕꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯣꯠꯐꯝ ꯑꯆꯧꯕ ꯑꯃ ꯍꯥꯡꯂꯦ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯁꯅꯥꯔꯩꯕꯨ ꯆꯩꯕꯤꯔꯝꯃꯤ ꯁꯅꯥꯔꯩ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯑꯍꯜꯒꯤ ꯆꯤꯊꯛꯇ ꯈꯨꯝꯕ ꯄꯥꯝꯂꯝꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯁꯪꯕꯤꯁꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯕ ꯍꯧꯔꯝꯃꯤ ꯑꯁꯪꯕꯤꯒꯤ ꯃꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯕꯨ ꯀꯧꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯡꯗ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯃꯥꯟꯅꯅꯕ ꯃꯤ ꯀꯌా ꯑꯃ ꯆꯪꯍꯜꯂꯝꯃꯤ ꯁꯅꯥꯔꯩꯗꯤ ꯃꯗꯨ ꯎꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯏꯅꯥꯎꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯈꯔ ꯌꯥꯝꯅ ꯁꯤꯠꯂꯕꯗꯤ ꯐꯔꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯆꯅꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯁꯪꯕꯤꯒꯤ ꯄꯣꯠꯐꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯆꯪꯕꯤꯔꯝꯗꯦ ꯃꯥꯒꯤ ꯄꯣꯠꯐꯝ ꯂꯥꯟꯗꯨꯅ ꯁꯅꯥꯔꯩꯒꯤꯗ ꯆꯪꯈꯤ ꯑꯁꯪꯕꯤ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯅ ꯃꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨ ꯑꯃꯠꯇꯅ ꯆꯪꯅꯤꯡꯂꯝꯗꯦ ꯁꯅꯥꯔꯩꯗ ꯂꯣꯏꯅ ꯆꯪꯂꯝꯃꯤ ꯑꯣ ꯏꯅꯦ ꯑꯩꯒꯤꯗ ꯆꯪꯕꯤꯔꯛꯑꯣ ꯏꯆꯦ ꯁꯅꯥꯔꯩꯒꯤꯗꯤ ꯐꯖꯗꯕꯅꯤ ꯑꯩꯒꯤꯗꯤ ꯐꯁꯨ ꯐꯖꯕꯅꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯉꯤ ꯏꯕꯦꯝꯃ ꯑꯁꯪꯕꯤ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯥꯞꯄꯒ ꯑꯃꯨꯛꯇ ꯃꯌꯦꯡꯁꯤꯗꯅ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯀꯔꯤ ꯃꯥꯟꯒꯦ ꯍꯥꯏꯅ ꯍꯩꯗꯤ ꯍꯩꯇꯅ ꯀꯔꯤꯒꯤ ꯅꯃꯤꯠ ꯑꯗꯨ ꯀꯔꯥꯝꯗꯨꯅ ꯌꯣꯜꯂꯤꯕꯅꯣ ꯑꯗꯨꯕꯨꯗꯤ ꯁꯨꯅꯤꯡꯗꯕ ꯐꯝꯖꯥ ꯆꯥꯅꯤꯡꯕ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤ ꯍꯥꯏꯕꯒꯦ ꯏꯅꯦ ꯅꯪꯒꯨꯝꯕ ꯍꯅꯨꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯆꯪꯗ꯭ꯔꯕꯁꯨ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯆꯪꯕꯤꯅꯕ ꯍꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯑꯗꯨꯅꯅꯦ ꯃꯤꯁꯤꯡꯅ ꯆꯪꯕꯤꯗ꯭ꯔꯤꯕꯗꯣ ꯅꯔꯝꯆꯠꯇꯣ ꯍꯥꯟꯅ ꯁꯦꯝꯗꯣꯛꯂꯒ ꯄꯣꯠ ꯌꯣꯜꯂꯨꯅꯦ ꯏꯕꯦꯝꯃ ꯑꯁꯪꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯄꯣꯠꯐꯝꯗꯣ ꯌꯥꯝ ꯊꯨꯅ ꯁꯤꯗꯣꯛꯄꯤꯔꯨꯆꯣ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ ꯏꯆꯦ ꯁꯅꯥꯔꯩꯒꯤꯗꯤ ꯃꯤ ꯀꯌా ꯑꯃ ꯆꯪꯅꯩ ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯤ ꯑꯃꯇ ꯆꯪꯗꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯐꯝꯂꯒ ꯀꯔꯤ ꯀꯥꯟꯅꯈꯤꯗꯣꯏꯅꯣ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯈꯣꯏꯒꯤ ꯅꯅꯦ ꯂꯩꯍꯥꯎ ꯂꯩꯔꯤꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯆꯦ ꯁꯅꯥꯔꯩꯕꯨ ꯃꯤꯅ ꯅꯨꯡꯁꯤꯅꯅꯕ ꯄꯣꯠꯁꯦꯝꯆꯥꯗ ꯇꯧꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯆꯠꯇꯨꯅ ꯃꯥꯏꯕꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯍꯥꯎ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯁꯦꯜ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯅꯥꯔꯩꯒꯤ ꯃꯄꯥꯁꯨ ꯁꯤꯈ꯭ꯔꯦ ꯂꯩꯍꯥꯎ ꯄꯤꯁꯛꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯥꯗꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯁꯦ ꯑꯁꯪꯕꯤ ꯏꯅꯦꯅ ꯄꯤꯔꯤꯕ ꯁꯝ ꯃꯔꯨ ꯑꯃꯁꯦ ꯂꯧꯁꯤꯜꯂꯨ ꯃꯁꯦ ꯅꯣꯏꯒꯤ ꯅꯆꯦ ꯁꯅꯥꯔꯩꯒꯤ ꯄꯣꯠꯐꯝꯗ ꯊꯥꯗꯔꯝꯃꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯤ ꯑꯃꯠꯇ ꯆꯪꯅꯤꯡꯉꯔꯣꯏ ꯃꯤꯅ ꯍꯦꯛ ꯎꯕꯗ
ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯒꯗꯕꯅꯤ꯫ ꯏꯅꯦꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯒꯗ꯭ꯔꯣ? ꯑꯣꯏꯒꯅꯤꯅꯦ꯫ ꯅꯅꯦꯅ ꯊꯥꯕ ꯂꯩꯋꯥꯕꯨ ꯁꯣꯏꯕ ꯌꯥꯕ꯭ꯔꯣ? ꯂꯩꯍꯥꯎ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯗꯥꯗꯥ, ꯅꯆꯦ ꯂꯩꯍꯥꯎꯅ ꯗꯥꯗꯥ ꯍꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯗꯕ ꯌꯥꯗ꯭ꯔꯦꯀꯣ? ꯍꯣꯏꯗ ꯍꯣꯏꯗ, ꯅꯕꯨꯡꯁꯨ ꯈꯪꯉꯤꯗ꯫ ꯑꯁꯨꯝꯅ ꯄꯥꯏꯕꯤꯗ ꯄꯣꯠꯁꯦꯝꯖꯥꯗꯨ ꯇꯧꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯒ ꯑꯁꯪꯕꯤꯅ ꯐꯕ ꯁꯥꯗꯨꯅ ꯃꯆꯦꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯁꯤꯟꯅꯗꯨꯅ ꯁꯝ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯏꯆꯦ, ꯉꯁꯤꯒꯤ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯂꯒꯦ? ꯑꯁꯪꯕꯤ, ꯈꯔꯕꯨꯗꯤ ꯁꯤꯠꯂꯦ, ꯑꯗꯨꯕꯨ ꯏꯌꯥꯝ ꯌꯥꯝꯅꯗꯤ ꯁꯤꯠꯇ꯭ꯔꯤꯗ꯫ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯁꯤꯠꯂꯒꯦ? ꯏꯆꯦ, ꯑꯩꯒꯤꯗꯤ ꯌꯥꯝ ꯁꯤꯠꯂꯦꯗ꯫ ꯍꯧꯖꯤꯛꯁꯨ ꯃꯤ ꯋꯥꯠꯄꯣꯠꯇꯦꯗ꯫ ꯑꯩ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯏꯆꯦꯒꯤ ꯅꯥꯛꯇ ꯄꯣꯠꯊꯥꯕ ꯂꯥꯛꯄꯅꯦ꯫ ꯅꯪꯗꯤ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯩ꯫ ꯍꯣꯠꯅꯧ ꯏꯅꯥꯎꯁꯤꯗꯤ, ꯁꯦꯜ ꯀꯟꯅ ꯇꯥꯟꯁꯤꯜꯂꯨ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯔꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯃꯤ ꯆꯪꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯝꯃꯤ꯫ ꯑꯁꯪꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯁꯪꯕꯤꯒꯤ ꯄꯣꯠꯐꯝꯗ ꯃꯤ ꯆꯪꯉꯦ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯤꯁꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯔꯩ, ꯅꯪꯁꯨ ꯄꯣꯠ ꯁꯤꯠꯇꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯗꯥꯏꯗꯨꯕꯨ ꯂꯥꯎꯗꯅ꯫ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯄꯣꯠꯁꯨ ꯁꯤꯠꯇꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯅꯃꯥꯅꯆꯥ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯜꯂꯅꯤ꯫ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯪꯕꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯂꯝ ꯋꯥꯏ ꯇꯩꯊꯣꯛꯅꯕ ꯑꯣꯏꯔꯨ ꯂꯥꯎ꯫ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯁꯤꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯀꯀꯥ, ꯏꯃꯥꯕꯨ ꯃꯆꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏ꯫ ꯑꯍꯥꯎꯕꯗ ꯄꯤꯖꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯁꯤꯗ ꯀꯀꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕꯗꯣ ꯃꯗꯨꯗ ꯑꯩ ꯁꯥꯎꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯕꯨ ꯈꯨꯡꯒꯥꯒꯤ ꯎꯈꯨꯜꯒꯨꯝꯅ ꯈꯟꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯅꯃꯥꯅꯆꯥꯕꯨ ꯀꯅꯥꯅ ꯁꯤꯡꯊꯥꯅꯕꯤꯒꯦ? ꯅꯈꯣꯏꯗꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯁꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯀꯀꯥ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯈꯣꯏꯅ ꯉꯁꯤ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯆꯥꯔꯤꯕꯗꯣ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯃꯔꯜꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯪꯕꯤ ꯐꯥꯎꯕ ꯌꯥꯎꯅ ꯁꯅꯥꯔꯩꯗ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯒ ꯍꯔꯥꯎ ꯂꯣꯏꯅꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯟꯅꯒꯨꯝꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯃꯥꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯣꯔꯛꯇꯨꯅ ꯄꯣꯠ ꯌꯣꯟꯖꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯗꯨꯕꯨ ꯄꯤꯁꯛ ꯍꯣꯏꯅ ꯃꯥꯏꯕꯤ ꯅꯦꯛꯇꯨꯅ ꯐꯠꯇꯕ ꯄꯣꯠꯁꯦꯝ ꯀꯌꯥ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯔꯩ, ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯃꯥꯒꯤ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ꯫ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯃꯥꯗ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯏꯃꯥꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ꯫ ꯏꯃꯥ, ꯃꯪꯒꯤꯕꯨ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ꯫ ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯔꯩ, ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯅꯪꯅ ꯏꯃꯥꯒꯤ ꯍꯣꯠꯅꯕꯗ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯕ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯃꯈꯩ ꯏꯃꯥꯒꯤ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ? ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯒꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩ ꯏꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯁꯅꯥꯔꯩ, ꯃꯗꯨ ꯌꯥꯗꯦ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯃꯥꯅ ꯁꯅꯥꯔꯩꯕꯨ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯁꯤꯟꯅꯗꯨꯅ ꯃꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ 5 ꯂꯥꯛꯇꯨꯅ ꯁꯅꯥꯔꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯔꯩ, ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯂꯩ꯫ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯍꯥꯔꯥꯅꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ 5ꯅ ꯐꯖꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ 5ꯒꯤ ꯐꯖꯔꯕ ꯁꯝ ꯃꯑꯣꯡ ꯑꯃꯠꯇ ꯃꯥꯟꯅꯗꯅ ꯁꯦꯝꯕ ꯉꯝꯒꯗ꯭ꯔꯥ? ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯍꯥꯛ ꯉꯝꯖꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯀꯨꯝꯍꯩ ꯑꯁꯦ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ꯫ ꯅꯪꯒꯤ ꯑꯋꯥꯃꯜ ꯑꯗꯣ ꯍꯧꯖꯤꯛ ꯊꯅꯝꯂꯒꯦ꯫ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯅ ꯁꯦꯝꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯧꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯖꯈꯤꯔꯣꯏ꯫ ꯐꯔꯦ ꯁꯅꯥꯔꯩ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤꯒ ꯁꯅꯥꯔꯩꯒ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯪꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯆꯦꯗꯒꯤ ꯃꯍꯥꯔꯥꯅꯤꯅ ꯁꯝ ꯂꯩꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯗꯣ꯫ ꯑꯁꯪꯕꯤꯅ ꯃꯌꯨꯝ ꯆꯠꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯆꯥꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ?
Ipa ꯂꯩꯔꯤꯁꯤꯗꯤ ꯏꯄꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯅꯆꯦꯒꯤ ꯄꯣꯠꯐꯝꯗ ꯂꯩꯔꯤꯕ ꯁꯝ ꯃꯌꯥꯝꯗꯣ ꯍꯨꯔꯥꯟꯗꯨꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯄꯥꯕꯣ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦ ꯅꯆꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯒꯦ ꯁꯅꯥꯔꯩ ꯃꯍꯥꯔꯥꯅꯤ ꯃꯉꯥꯒꯤ ꯐꯖꯔꯕ ꯃꯁꯝ ꯃꯑꯣꯡ ꯀꯌꯥ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯃꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯣꯠꯐꯝꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕꯗ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯄꯤꯁꯛ ꯑꯃꯗꯤ ꯑꯁꯪꯕꯤꯅ ꯁꯅꯥꯔꯩꯒꯤ ꯄꯣꯠꯐꯝꯒꯤ ꯁꯣ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯂꯩꯕ ꯁꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯗꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯁꯝ ꯁꯦꯝꯕ ꯉꯝꯈꯤꯅꯤ ꯅ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯂꯧꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯁꯅꯥꯔꯩ ꯄꯣꯠꯐꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯡ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯤꯡꯅꯅ ꯆꯪꯂꯝꯃꯤ ꯃꯥꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯉꯔꯥꯡ ꯃꯥꯅ ꯁꯦꯝꯂꯝꯕ ꯁꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯠꯀꯨꯝꯅ ꯃꯀꯨꯝ ꯉꯥꯛꯇ ꯑꯣꯏꯅ ꯊꯅꯝꯕ ꯊꯦꯡꯅꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯅꯥꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯝ ꯁꯦꯝꯂꯨꯒꯅꯤ ꯅꯨꯃꯤꯠꯇꯤ ꯁꯨꯞꯅꯇꯒꯤ ꯍꯨꯝꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯕꯤ ꯂꯩꯍꯥꯎꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯅꯆꯦꯅ ꯃꯔꯝ ꯄꯨꯝꯕ ꯈꯪꯏ ꯅꯪꯅ ꯐꯅ ꯀꯞꯇꯨꯅꯁꯨ ꯃꯥꯡꯈ꯭ꯔꯕ ꯄꯣꯠ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯉꯥꯛꯇ꯭ꯔꯕꯅꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯏꯆꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯆꯦꯁꯦ ꯃꯥꯏꯕꯤꯅꯤ ꯇꯧꯒꯦꯗ ꯉꯝꯃꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯖꯔꯕ ꯃꯁꯝ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯒ ꯎꯃꯪ ꯑꯃ ꯂꯩꯔꯝꯒꯅꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯃꯤ ꯃꯁꯝꯅ ꯈꯣꯡꯗꯣꯟ ꯌꯧꯕꯤ ꯃꯈꯣꯏ ꯃꯉꯥꯈꯛ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯪꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯁꯝ ꯑꯗꯣ ꯅꯪꯅ ꯃꯈꯣꯏ ꯇꯨꯝꯂꯤꯉꯩꯗ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯃꯍꯥꯔꯥꯅꯤ ꯃꯉꯥꯒꯤ ꯐꯖꯔꯕ ꯃꯁꯝ ꯁꯦꯝꯂꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯏꯆꯦ ꯃꯥꯏꯕꯤ ꯃꯤꯒꯤ ꯃꯁꯝꯕꯨ ꯃꯁꯥ ꯇꯥꯛꯇꯅ ꯂꯣꯟꯅ ꯍꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯖꯔꯣꯏ ꯅꯪꯅ ꯉꯝꯗ꯭ꯔꯒꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕ ꯅꯃꯥ ꯍꯅꯨꯕꯤꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯇꯥꯕ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯏꯜꯂꯨ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯅ ꯅꯪꯅ ꯅꯨꯄꯤ ꯃꯉꯥ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯛꯄ ꯌꯥꯗꯦ ꯁꯅꯥꯔꯩ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯉꯥꯛꯅꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ ꯁꯅꯥꯔꯩꯅ ꯃꯌꯨꯝꯗ ꯉꯟꯅ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯀꯌꯥ ꯑꯃ ꯌꯣꯝꯁꯤꯟꯖꯔꯝꯃꯤ ꯁꯅꯥꯔꯩ ꯅꯪꯅ ꯅꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯜꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯁꯝ ꯌꯥꯝꯅ ꯁꯦꯝꯕ ꯍꯩꯕꯤ ꯑꯃ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯒꯤ ꯃꯁꯝ ꯁꯦꯝꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯩ ꯏꯊꯟꯇ ꯁꯦꯝꯕꯗꯣ ꯈꯔ ꯋꯥꯔꯗꯤ ꯃꯈꯣꯏ ꯃꯉꯥ ꯁꯨꯕꯅꯤꯅ ꯕꯦꯕꯥ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯂꯥꯞꯈ꯭ꯔꯦꯗ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯄꯥꯡꯊꯣꯛ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯅꯤ ꯑꯩꯅ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤꯗꯣ ꯏꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯕꯅꯤ ꯌꯥꯅꯤꯗ ꯑꯗꯨꯒꯤꯗꯤ ꯏꯃꯥꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯕꯦꯕꯥ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯁꯦꯡꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯨ ꯍꯣꯏ ꯏꯃꯥ ꯁꯅꯥꯔꯩ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯃꯊꯟꯇ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯆꯠꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯡꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯐꯤ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯁꯅꯥꯔꯩꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯃꯤ ꯃꯁꯝꯅ ꯃꯈꯣꯡ ꯌꯧꯅ ꯁꯥꯡꯂꯕꯤ ꯃꯉꯥꯈꯛ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯂꯩꯁꯥꯕꯤ ꯃꯉꯥ ꯑꯗꯨꯅ ꯁꯅꯥꯔꯩꯗ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯅꯪꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯆꯦ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ ꯌꯥꯔꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ ꯏꯅꯥꯎꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕ ꯌꯥꯒꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯦ ꯅꯪꯒꯤꯁꯨꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯔꯩ ꯅꯨꯄꯤ ꯃꯉꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯃꯉꯥ ꯑꯗꯨꯅ ꯁꯅꯥꯔꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯅꯥꯔꯩꯕꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯀꯌా ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ
ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯁꯝ ꯁꯤꯟꯅꯒꯗꯕ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯁꯥꯅꯔꯩ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯤꯕꯁꯤ ꯀꯔꯤ ꯊꯕꯛ ꯂꯥꯛꯄꯒꯤꯅꯣ? ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯁꯥꯅꯔꯩ ꯃꯥꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯑꯩ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯊꯤꯔꯛꯄꯗ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣ, ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ, ꯅꯆꯦ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯁꯥꯅꯔꯩ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯦꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯇꯥꯛꯇꯅ ꯑꯩꯅ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯁꯝ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯒꯅꯤ? ꯑꯩꯕꯨ ꯏꯆꯦꯁꯤꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯁꯤꯔꯥ? ꯌꯥꯗꯦ, ꯏꯆꯦ ꯃꯥꯏꯕꯤꯅ ꯃꯈꯣꯏ ꯇꯥꯛꯇꯅ ꯄꯨꯔꯛꯑꯣ ꯍꯥꯏ꯫ ꯑꯩ ꯀꯅꯥꯗꯁꯨ ꯇꯥꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯥꯅꯔꯩꯅ ꯃꯆꯦ ꯃꯉꯥ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯂꯣꯟꯅ ꯅꯨꯄꯤ ꯃꯉꯥ ꯑꯗꯨꯒꯤ ꯃꯁꯝ ꯀꯛꯇꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤ꯫ ꯁꯥꯅꯔꯩ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯍꯥꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯉꯛꯄꯅꯤ, ꯃꯥꯅ ꯂꯥꯛꯄꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯀꯌా ꯑꯃ ꯆꯪꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯕ ꯉꯝꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯣꯊꯥꯗꯕ ꯃꯈꯩ ꯃꯍꯥꯔꯥꯅꯤ ꯃꯉꯥꯒꯤ ꯃꯁꯝ ꯁꯦꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯒ ꯁꯥꯅꯔꯩꯅ ꯃꯍꯥꯔꯥꯅꯤ ꯃꯉꯥꯒꯤ ꯐꯖꯔꯕ ꯃꯁꯝ ꯀꯌꯥ ꯑꯃ ꯁꯦꯝꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯅ ꯁꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯪꯕꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯁꯥꯅꯔꯩꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯅꯔꯩ, ꯅꯪꯅ ꯑꯁꯪꯕꯤꯗ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯃꯠꯇ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯑꯁꯪꯕꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯝ ꯁꯦꯝꯗꯨꯅ ꯄꯤꯌꯨ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯝꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯐꯖꯗꯦ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯄꯨꯖꯔꯛꯂꯦ, ꯑꯩꯅꯈꯔ ꯊꯦꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯍꯥꯏꯕ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯁꯥꯅꯔꯩ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯗ ꯄꯤꯅꯤꯡꯕ ꯑꯃꯍꯦꯛꯇ ꯄꯤꯕꯤꯌꯨ, ꯅꯅꯥꯏ ꯂꯧꯖꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯉꯥ ꯑꯗꯨꯅ ꯄꯦꯟꯃꯟꯈꯤꯕꯗ ꯁꯥꯅꯔꯩꯗ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯅꯤꯈꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯅꯔꯩꯅ ꯑꯁꯪꯕꯤꯗ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ, ꯁꯦ, ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯅꯪꯅ ꯅꯆꯦ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯄꯤꯅꯕ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯂꯦꯞꯄ ꯉꯝꯂꯤꯕꯁꯦ ꯏꯆꯦ ꯂꯩꯍꯥꯎꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯃꯥꯏꯕꯤ ꯂꯩꯍꯥꯎꯅ ꯀꯔꯝꯅ ꯏꯆꯦꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯤꯕ? ꯁꯥꯅꯔꯩꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯑꯄꯪꯕꯤ, ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯁꯥꯅꯔꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯅꯍꯥꯛꯀꯤꯗꯤ ꯈꯪꯉꯨ꯫ ꯑꯩꯅ ꯁꯥꯅꯔꯩꯗ ꯂꯧꯍꯜꯂꯨꯔꯤꯕ ꯃꯁꯝ ꯑꯗꯣ ꯑꯆꯝꯕ ꯃꯤꯗꯒꯤ ꯅꯠꯇꯦ꯫ ꯃꯥꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯃꯁꯝ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯃꯉꯥꯒꯤ ꯃꯁꯝꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯅꯔꯩ ꯁꯤꯔꯒꯅꯤ꯫ ꯃꯥ ꯁꯤꯔꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯁꯥꯅꯔꯩꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯅꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯑꯁꯪꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯅꯔꯩꯅ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯦꯜꯂꯛꯇꯨꯅ ꯃꯁꯝ ꯈꯔ ꯈꯛꯇꯃꯛ ꯍꯧꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯍꯟꯗꯛ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯪꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯒꯤ ꯅꯁꯥꯗ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯨꯔꯕ ꯖꯥꯠꯂꯣ? ꯁꯥꯅꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯝꯃꯤ꯫ ꯁꯥꯅꯔꯩ, ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯏꯃꯥꯗ ꯀꯔꯤꯒꯤ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯂꯤꯕꯅꯣ? ꯅꯪꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯁꯝ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯝꯅꯤ꯫ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯝꯕꯗꯣ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯃꯥꯏꯕꯤ ꯂꯩꯍꯥꯎ, ꯂꯥꯏ ꯐꯠꯇꯕꯤ ꯁꯥꯟꯅꯕꯤ, ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯤꯁꯛꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯄꯥꯕꯨꯁꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯕꯤꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯖꯔꯝꯃꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯏꯕꯗ ꯌꯦꯡꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯥꯅꯔꯩꯅ ꯃꯪꯗ ꯂꯥꯏꯔꯦꯝꯕꯤ ꯃꯉꯥ ꯑꯗꯨꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯁꯥꯅꯔꯩ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯥ ꯇꯥꯍꯟꯗꯅ ꯌꯥꯝꯅ ꯊꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯁꯥꯅꯔꯩ ꯂꯥꯏꯔꯦꯝꯕꯤ ꯃꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯃꯤ꯫ ꯏꯆꯦ, ꯅꯅꯥꯎ ꯑꯄꯪꯕꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯎꯗꯤ ꯏꯆꯦꯁꯤꯡꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯖꯔꯨꯗ꯭ꯔꯦ꯫ ꯁꯥꯅꯔꯩ, ꯏꯆꯦ ꯍꯣꯏꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯅꯪꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯝ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯪꯒꯤ ꯅꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯄꯤꯁꯛꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫
Hꯧjikti makhoi amata lemna tharoi. Nangna aikhoigi samlongduna chatkhibagi nangbu awafamda tahanba natte. Aikhoigi samdi masing khangna hobanga. Nangna aikhoigi nakta amuk lakduna. Nangi putsibu awafamda chingthanaba silliba misigada. Basak taknanaba aikhoida kaubani. Sanarei nang asidagi awaba amata leiraroi. Sanarei Lalonbi mangaduna liriba wari pumba tarubada mathamoy yamna soklabe. Makhoigi kaka hoida asumna tawramba asida Sanarei mamitagi mapi taaduna thamoy sokna kaplabe. Sanarei kapkadu to se aikhoida piriba upu asida aikhoi mangagi sabaru manga hapani. Masigi upu ase tho'o haibada thokpa upuni. Masida namana chagi putsida awat apa leitana nugaida paluro. Aduga fattabi maibi amadi asangbigi imungna kalaktuna nakhoida hangba matamda aikhoigi nakta tharo. Lalonbi mangada hairiba wa khudingmak Sanarei na munda tasiduna mayumda halaklabe. Sanarei mabada thokiba thodok khudingmak liduna khanghallabe. Hawjikti Sanarei hanagi sakhomda hajilaktuna mama macha thabak amata sudana yamna nugaida palabe. Aduga maibi lehaw amadi asangbi nongma nongmagi ahal oisilaktuna masam amata yaudre. Masak adu hek ubada yamna kiba phawrabe. Bisakhoigi imung adu yamna phibam soksilaktuda wabada kham thenglabe. Makhoina Sanarei yumda laktuna mateng nirabe. Sanarei na phatraba makhoibu Lalonbi mangadugi manakta tharabe. Maibi lehawna Sanarei da hairabe. Sanarei nangna chatlubaduda Lalonbi thengnaraktabra. Iche kadaidagi Lalonbiduda Lalonbi natiye yamna paisa paikraba mi oirami. Maikhoida chatlubadagide aina ngasi paisa paiba mi ama oiraklibase. Sanarei da haiba wadu tabada makhoi puna umang adomda chatlabe. Makhoina umang tamda chalakpada khudongthiba kaya tarabe. Mafam aduda yaubasu sukngamgamlamte. Kona thangda umang adugi bayaida chawkraba sana ngaktana saba yum ama urabe. Soidre masi soidana oiragani. Asangbiya aikhoi soidana nungairani. Madugi Sanarei apangbiduna aikhoida haidoraklabanina hawjikti makhoi amu awaba tahalage. Makhoigi bitmangda leiriba yum adubu makhona sokpa sukngamgamlamte. Makhoina sumjangsinbaga yum adu asum lamthokhirabe. Haiba kari matawrune tawribasibo aigi bitmangda leiriba sanagi yumjaw asibu sokpa sukngamgamdribasibu karigino. Ai ija lehaw tawriba mataw asibu karino. Tada aisu khangde ngasi aikhoida thokliba mataw asibu. Adubu aikhoi ngasidi afaba oigadaba mate. Hawjikti makhoi hainingai leitana pakhatpa hawraklabe. Matam asida khanghaudana makhoigi bitmangda leiramba sanagi yumjaw adu mangkhiduna yamna sukpa akiba phanglaba mafam ama uthoraklabe. Mataw adu ubada makhoi hainingai leitana kiba phawrabe. Makhoi masal amaga yamna kida yengnaduna machinda isor panduna khurumba hawraklabe. Karino hawjikti aikhoigi bitmang asida leiramba sanagi yumjaw adugi mahutta suklaba mi kanasu udraba umang ama oirakliba asiba. Thaibok mapu aikhoi bobukta chanbiyu. Khudak aduda khanghaudana yamna ingba nushit akana sijilaklabe. Bisang matu macha amadi lehaw ayingba nushina sisilakpa aduda yamna ingba phawrabe. Nushit aduda ngaihak silamlaba matungda mathakdagi mangal ama phujilaklabe. Makhoigi mamit adu pangba ngamdraduna makhuna mamit adu khumlabe. Matam aduda masak mataw phajarabi Lalonbi manga adu thoraklabe. Lehaw mana langjaruba maral pumnamak khangladuna Lalonbi manga adugi makhong panak aduda changsinduna kaplabe. Ima nachabumda ngangpiyu. Nacha asigumba phattaba thaba ase amu hana tawjararoi. Lehaw aikhoina nangonda migi phattanaba thabaksing tawdanaba hain kayarak haikraba natra. Adubu nangna aikhoigi wa amata thawaina khankini. Hawjikti nangi wa tabagi matam loikre. Bisaki matu macha makhoina Sanarei imungna tawruba phattaba thabaksing adu hawjikti pumnaba wakhal tarakle. Makhoi humda Lalonbi nupi aduda khurumduna haizarabe. Ima nacha akhoibusu amukta ngangpiyu. Bisang nakhoidi naral na pot pharaba mi gaktane phattaba na khoibu hi khaduna leiraga malem ase mangnadabani. Aduna phattaba na khoidi maru phangnabu thatpagi matam oire. Lehaw nangna sanaruba lai phattaba kayana nakhoigi thawai launanaba ngaiduna leire. Ima madudadi tawbigana aibo mukta kanbiyu. Ai kaisu lanjade. Thada pisak hoina aibo phattaba thabak tawhankibani. Lehaw hawjik phawba nangi nasadagi oijaba thiba toktre. Nakhoi pumnamaki aroiba numini. Masi hairamduna Lalonbi manga adu mangkhirabe. Lalonbi manga adu hek mangkhibaga khanghaudana nongthak adu nongnu pumamam silaktuna akibagi masak ama oiraklabe.
ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯃꯁꯛ ꯑꯣꯏꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯂꯛ ꯆꯥꯎꯕ ꯄꯤꯁꯛꯀꯤ ꯏꯃꯨꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯇꯧꯍꯣꯠꯅꯕ, ꯃꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯂꯩꯍꯥꯎ ꯌꯥꯝꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯁꯅꯥꯔꯩ ꯃꯃꯥ ꯃꯆꯥ ꯂꯥꯏꯔꯦꯝꯕꯤ ꯃꯉꯥꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯈꯤꯔꯝꯃꯤ꯫